Ngasigi maru iba pau Nagamapal bomb attack ta chenaba sing CCTV footage ki mateng na phaba ngamkhre Miyam na khawrang na ngainari ba Kangla Light and Sound Show sayet na ba kaya laibana utpa hawba ngamdre Amadi saknai raba comedian Huirem Manglem ngarang laikhidre Kurumzari Adomni Yangberi basi Times of Manipur News ni Hauzik Pau Sandok na Pizari. Nagamapal bomb attack ka mari lainana nupi ama yaw na miyoy mga fare pistol ahum kapayari ba maru tarataret seize tawkre wafam masing si Impal West ki SP Jogesan Rahaubizam na SP Conference Hall da pangthokiba pawgi mifam amada phongdokhibani. Haukibo October kungi numidang wairam pung taruk khara helakpa aduwaida Nagampal lambi da lakpa CRPF ki gari amada bom langsinduna CRPF personnel amabuna hatkhiba amana asok apan nanghankhiba thaudokta chenabani haiba mioi manga tongan ma mafamdagi police na fare hai faraba mioi sing adudi nambol oinam awang lekai dagi nipko gi president oinam premjit chahi nipuni thoi apokpa lekhidraba oinam ibomcha maitei mahaki loinabi oinam ongbi pinki chahi kunthra humdoi nongren maning lekai dagi khaidem sana sing chahi nipuni thoi apokpa khaidem babu lekai asimakta dagi yumlembam milan chahi kunthra mari apokpa lekhidraba yumlembam manihar phobak chaudagi nipko gi organization secretary sahabuddin chesaba chahi kunthra mapal apokpa lekhidraba rahmatulani hairi Hiram asigi matang da ngasi ayuk Impal West SP gi conference hall da pangthokhiba paw gi mifam amada SP Impal West Jogesh Chandra Haubizam na haikibada Nagamapal bomb blast ka mari leinana thajaba yaba paw ama phangbadagi haukhiba October 19 numidang pung mapal rom tabada Impal West Commando na khaidem sana hairiba mioi asi bharagi yum amadagi phaba ngamkhi Mahakpu wahang pauhang chathabada mahakna phongdorakpagi matung inna tang kunda thokhiba bomb attack adu UNLF ki SS Major Umakanta Kauba amagi thausil makhada chathakibani haiba khangba ngamki numit aduda yumlembam milan amadi masamak activa amada tongduna lakminaki CRPF ki gari da mahakna bomb adu langsilamlaga milanga makhoi animak mafam adudagi nanthokhtuna chenkhibani hairi Police ki makha taba wahang pauhangda haidorakpagi matung inna Sabudin Chesaba Khaidem Sana Singh Oinam Premjit amadi Oinam Ongbi Pinki mathang phagat pungam khibani hairi Moina tawriba operation masagi tawriba operation setup adum amasung loina moina numituda tonga sijanaba activa akoina CCTV camera da uba kanana thawi kanana tongi kamaina langi haibudu yam clear oina macha singna Kangangame, sing na hayabada investigation torba procedure amasung setup se crime commit torba misi loina phange aduga loina ma khangmangame ano masina khogi kanana tobuna kamain tobuna se loina clear oire simtangai me amna thamjani Oinam Premjit ki mayumdagi 9mm pistol ama kappa yariba 9mm gi maru ani .38 pistol ani ga loinana kappa yariba .38 ki maru taramanga mobile phone nipan angowa machugi Angang Mamachugi Honda Activa registration number MN01U9933 ama sale oina lupa lising nipu mariga samanga yankai su recover tawki hairi Miyam na khawrang na ngairiba Kangla Light and Sound Show sayet na ba kaya laibana utpa hawba ngamdre Lamdam asigi puwariga sago naglaba Kanglabu hena masak thohannaba amadi Hok libang asigi mirol asida natana malem gi tongan mafamdagi lakpa lam koibasingda lamdam asigi puwari bu masak taknabagi pandamda Kangla manungda sengpatkiba Kangla Light and Sound Show mai pakna changyeng tobu loikhrabasu miyamda ngasi phawba utpa hobungamdana leiri Bharat Sarkar ge Ministry of Tourism gi senthang makhada lupa lak songa contract 0.13 thoi changna Kangla manunggi thanga pata sengpat sagat papumloi loiduna mai pakna changyeng tokhraba Kangla Light and Sound Show asi utpa haunabagi honarakpa matamda lenga ke thodang lawinare boloi sangsing amadi Kangla Port Board ki marakta pau phaunaba watdagi sayet na balaiduna ngasi phawba utpangamdana leirakhibani hairi Tourism Corporation of Manipur Limited na sayol amagi manungda thangja amasung nongwajing numit ani khaktada Kangla gi Light and Sound Show asi numidang wairam pung manga dagi pung 3 minute 9 phawba utkani show adugi asangma matamna minute 9 ni
शो अदु येंगनबगिदमक टिकेट की ममन सही 23 की मखादा लैबा अंगांगसिंगिना लुपा यांखै अदुगा सही 23 की मथक्ता लैबा मियोइसिंगिना लुपा चामनि थांगजा अमसुंग नोंगाजिंग नुमित की नुंथिल पुंग अमदगी नुमिदांग वाइरम पुंग मंगा फावगी मनुंगदा कंगलागी मनिंग थंगबा गेट हांगलिबा टिकेट काउंटरदगी टिकेट कक्पा यागनी हाइना लमदम मसिदा फोंगलिबा पाउसेसिंग अमसुंग प्रिंट इलेक्ट्रॉनिक मीडियादा मांगजौना खंगखिबदगी हौखिबा नोंगाजिंग नुमित्ता मियोइसा कयाना टिकेट कक्पा लाकनखि हाइरि टूरिज्म कोऑपरेशन ऑफ मणिपुर लिमिटेड की माइकैदगिसु हौखिबा नोंगाजिंग नुमित्ता अहानबु ओइना कंगलादा कंगला लाइट एंड साउंड शो उतनबगिदमक सेम साबा अमसुंग मखोइगी ऑफिशियल कया कंगलादा लाखी हाइरि अदुबु चयेतनबा कया लेबना शो अदु उतपो ngमखिते शो येंगनबगिदमक लाखिबा मियोइ कया अमसु निंगबा काइना हन्नखि हाइरि पावगे सोर्स अमगी मतुंग इनदे चीफ मिनिस्टर एन बिरेन चेयरमैन ओइरिबा कंगला फोर्ट बोर्ड की विफम अमा मथंग थादा पांगथोकलबा मतुंग कंगलादा कंगला लाइट एंड साउंड शो असी उतपा हौबा अमदी हौदबगी फिरेफ लौगनिसु हाइरि अमबुरे लुपा लाख कया संग सेमजन साजनबा लोइखबदा नतना चांगयेंग फावबु तौखरबा कंगला लाइट एंड साउंड की इलेक्ट्रॉनिक्स आइटम की मई लेनबा मसाक मथुमसिंग हौजिक नोंजु नुंसा मरक्ता नोंखांग साइदुन सही कया लेरकले मरम अदुना लैंगाकना थु मतंग मनुंगदा मियेंग संगबगा लोइनना कंगला मनुंगदा लाइट एंड साउंड उतपा मियामना पामनरी Manipuri film amadi Manipuri sumang lela kayada matam sangna comedian ama oina miyamgi thaugai puramlaba veteran Manipuri comedian Huirem Manglem ngarang laikhidabada awaba phongdoknakre lao om sak sak lele ai se oya Comedian role amagi saktam lauduna mipum khudingmakpu pukli tinghanba ngamba Huirem Manglemna ngarang khanghaudana laikhidabada mipum khudingmaki thamoida kaphauri Haukiba August ki tang 15 dagi BP stroke tawduna naduna leirakhiba Huirem Manglem ngarang October gi tang 18 gi numidang pung 10:30 rom tarakpada masagi sangaida leikhidabani mahak chahi 62 sukhre Oza Manglem masanupa ani amadi masanupi anigi matik chaba mapa amani mahakna drama film amadi shumang lilana chingbada saruk yaduna makhal makha kayagi phagigi saklon mipum khudingmakta mahau tanghanbirami sa noi khudingmangne ko waridi noi amamam loi liye ko ipapele loi nungai adubu noi khudingmangna wari se amamam loi na linaramnina ibema sigi ne bor se noi manga sigi manungda kanagi woredagi aibise ipa wayambam khangdre ne he baba Agi wari mo leriba baba. ha Huirem Manglem soklising amaga samapan nimpuga taruki August ki tang 19 da Sagolban maino leirakta pokhi Huirem Manglem laikhidraba Huirem Tonsing amadi Huirem Ongbi Purnimasi Devi anigi amatta pokchaba machanupani Moirang Parbagi saknairaba artist Loitam Yaima amadi Lai yekpana sinfam oiba mahaki apokpa mapabung anidagi mahaki artist ama oiraknabagi talent sing phangba ngamjakhi Huirem Manglemna GC Tongbra ki makhada Society Theatre Manipurda amadi MDU da khongdaraktuna theatre gi lamda achouba dan tawbirami mahakna ngabong khaw mani mamau sanaba khainaba sanagi saji Kalpana Paut ki ningthau Tapta Singhi Khuzai Kumari Rambhagi Mang Bir Tikendrajit na chingba drama kayada saruk yarame Laisabi Chithi Khela haiba drama da Lairaba Manai amagi saktambu miyamna khwaida ki pamba role ama oikhi Lamza Parsuram da ta tomal saduna film gi lamda miyamda anaupa mahau ama pikhi Sidi picnic oina leng se babuni. Tatama kadawa khleno mi duty lai khangro Laibuk thiba pakhang agi dama singom tam sidi kai ki Tatama nang jen thamura kadam khalino Mahakna saruk yaramba maming satlaba celluloid film singi manungda panbayai imagi ningthem khuthang lamzel khonzel paukhum ama amadi lamza Parsuram
Makha tana video film gi lamda sangsillaktuna kaidongai loigadage imungi lanjau wari sina hanjilakpada laibak phaba nokfade comedy series napal mihatpa nungsi phaijai loinana teleplay inspection lausitta khasana thiba panbayai mahakna makha tana dan tawbiramba sumang lila singi manungda mau ama mangkhre koklaroidaba pifam maibado maibido sana laibaki sana tombi khongpham simadi hallaroi asina chingba panbayai sakpa angabokta na matangtang leida tulati leida ni sida sunungai sareda ana basina kalimoko di si hangsit ko mesi sira ka di si bakal ko si kamista hang di sabini tatang tai ba mana si si di hangsit si sine bo hona ja ni yar ka di hangsit chilla na basi tawiro ne ko masi ko bi dia da ko bakti to je Hagiroi huirem manglemgi loinabi khomdon leimana kuina sangna laiminaba phangdabagi thamoi amadi mitluda pirang ihauraduna awaba paudam lakhi mayamna susakang mai khangnaba oiba imung manungi wona su yamna nuaite aigi side ta icha isugi side ta kichu matam sangna hingan ningmani adu yadre apun sitilangman Manipur gi miyambu ngaihaktang oirabasu pothahanba ngambagi tanglaba gun chenba huirem manglemna laikhidabada MDU gi senior director Dr. Khol Chandrana nungaitaba fongdokladuna asumna hai yamba manglem laikhidre habatabste ai thamoi de yam nungaitaba ma phau tasengna ma laitabse chumna aigi personal loina ma laikhidabagi nungaitaba natti khoi leibak ki oina akhoi lamdam si ki oina achauba mangjaba amani na ai khanjai saknai raba huirem manglemgi tanglaba mutpa nairaroidaba kalabu singtharaduna filmmaker Banka Sarmana asumna hai manglem si aigi childhood friend ni ngasi dagina sahi yankhai gi mamang dagi ai loina jarei adubu yam toina film gi lamda naminaba khominaba de ai tawde aduga mahakna tawba magi performance kaya ai amta chi thadana ai yengaga laksai aduga ngasi laibak thibadagi matam loiraktana haiba tare ngasi manglemna immanung amadi sagai na tai marum apang punma puthado ma chakhibase masi miyobegi hong sani masi aiju mi si loine tawgudo bangaktani adubu ningam mogdaba amadi yamna maru oina manglenggi family da maki nupi angang da masa masuda yamna ningmdabam de lehogani aduga ningmdaba lehobasi mayik udaba masak udaba poti oiraroi maramdi mana tawjariba kala aduna maram oiraga mafam khudimta makse hingduna ta laigene se aigi thajabani comedian manglemna malem thadokhibada Manipur gi phagi gi lamda asauba ahoba amadi mensinba ngamdana laihoragani tha amaga makai phadrimneba nang yum masida kuina legi hargati baji bu hara honba enja haw pijaba adu baji ni yadragati nang Paugi marik thatna atenba break amatang longminase. Break matung amuhana taramna okchari street vendor phamba yani yaroi haiba wahawdagi ngasi alu gali da street vendor sing amadi dukan phamba singi marakta ungkhatna ba thokre dukan phamba singna thong londuna yaningda ba fongdokre alu gali lambi gi nakalda famliba street vendor sing asi phamba yani yaroi haiba wahawdagi ngasi alu gali da dukan phamba mioi singa street vendor singa akanma mawongda ungkhatna ba thokre Lengak na mityeng changbi dababu yaning daba fongdoktuna galigi dukan sing thong londuna yaning daba fongdokre. Police nasu street vendor sing takthokpagi thabak paikhatpa hokre. Hiramasigi matangda galida dukan tauba soraisam dhiren kauba mioi amana haikibada street vendor famliba mioi sing asina dukan mamangda potchai thaduna yonsilakpa asina
नियम चुमना सरकार दा टैक्स थीरगा दुकान फमलिबा मियोइसिंगदा अचौबा चैथेंग अमा पीरे इल्लीगल ओइना फमलिबा स्ट्रीट वेंडर सिंग असिगी मतंगदा मरी लेनबा अथॉरिटी दा कयार खन्ना हाइख्रबसु ngasi फावबा ओइथोकपा याबा थौसिल अमता लेंगाक असिना पुरकपा ngamdana लेरी फिबम असिदा करिगुम्बा लेंगाक नंबित येंग चंगबिद्रगदी IMC ना पीबा शॉप लाइसेंसिंग पुन्ना IMC दा सरेंडर तौरगनी हाइना महाकना हाइखी illegal haiba posi ki atopa definition amuk laite illegal haiba posi da moi illegal vendor is vendor lore ar illegal gangu ja sungam thonga phana baza me is phamba ngam bi ka na support tori noi baje masi akoi khangba pami sengna hairaga di aduna akoi na taliba dimaj tai gamnate akoi gi makoi su makoi puksak thai ba chakthak thai bani na imung manung gi awana mayam puri bani na atopa jaga am ta alternative arrangement ama tor phaman mi akoi kem ating bali jade tabu tabu haiba jaga si di permanent solution propiro sugum phaman birunu अखोई दुकान और अखोई दुकान की बरा जीएसटी नुक दितीब दा अखोई याम साथी वारे सिगतने अखोई गवर्नमेंट हाइनिंग जे करिगम इम्फाल म्युनिसिपल काउंसिल जो अखोई हुजिक चलगा हाइगनी मखोई जो अखोई सिदा लागा मिचंग चंगबियु फजन कनो तो दोन दोलाली लेबिगनो करिगम अखोई यादबा मखोई अखोई नमनो शॉप लाइसेंस तो मैम हंदक शॉप लाइसेंस मखोई अखोई लोई सारे तो ने जे अखोई अमरोमदा गुरुमयुम इरावती कौबी स्ट्रीट वेंडर फंबी नुपी अमना फोंदोखिबदा हाइरिबा चयतनबा असि इंग्लिशिंग अनिगा तरा मरीदा कोर्ट न फावबा राय तादुना स्ट्रीट वेंडर्स एक्ट असि चना हन्ननबा खंगहन खरबनी अदुबु लेंगाक असिना यंगसिन बिदना लाकपदगी फिबम असि असुक यौना सोक्सिलखिबनी अथु मतमदा स्ट्रीट वेंडर अमदी दुकान अनिगी मरक्ता तुंग कोइना चनगदबा लंबी अमा लेंगाकना यातपियु हाइना महाकना हाइखि गली फंद्रिङैदगी फुटपाथ फम्मगा लाबनी गली दिङरांगनि हाइबे याय अदुदना मणिपुर सरकारना सैसिदा अकन मियेंग जंगबियु अमा खतंगी ओइबा मियेंग जंगबिगनु अदु फुटपाथ फम्बा मिगिसु मियेंग जंगबियु कार ऑर्डर खक्तगी मिचंग लैबिगनु ngasi ayu pung 10 adwaidagi hauduna chathakhiba dukan sing thingjinduna yaningdaba phongdokpagi khongjang adu hojiksu chathari khongjang asina thangal bazar da potchei leiba lakpa mioi singda achauba khudongcha daba kaya mayok na halli hojik phawbagi oina lengak amadi IMC gi maikai dagi phibam asi yangsinbagi mami tadana leiri Manipuri Human Rights Commission amadi human rights activists singna sajiba zel gi phibam yangsinkhre under trial bandi kharadi chahi ani helba phawbada trial sathadana jail da lehori चतुना जेल मनुंगदा लेरिबा बंदी सिंगी फिबम यंगसिनबगा लोइनना मखोइगा हकथेंगना वारी सानदुना वाकत ताखी जेल मनुंगदा लेरिबा बंदी सिंग अना एक यावदना लूना नाना लेरंबा थेंगनखी अदुबु अंडर ट्रायल बंदी खरदी चही अनि हेलबा फावबदा ट्रायल चथबिदबदगी मखोइगी चप चाबा मराल खंगदना जेलदा लेरंबा थेंगनरखी खोंचत अदुबु लुचिंगखिबा ह्यूमन राइट्स कमीशन गी चेयरमैन सीनियर एडवोकेट खाइदम मनीना सजीवा जेलदा लेरिबा बंदी सिंग असिगी मरक्ता ट्रायल चथद्रिबा सिंग असि अथुबदा ट्रायल तौनबा अमदी बेल पीबा याबा सिंगना बेल पीनबा रेकमेंड तौरगनी हाइना हाइखी ट्रायल तौदना चही अहुम हेना लेबा अदुगु मसिंगदो सरकारदा मरिलिनबा अथॉरिटीदा अमसुंग कोर्टदा एकोइना रिकमेंडेशन पीगनी the trial says speedy trial have said must accusing gi fundamental right ni achoba human right ni ngasi phongkiba pause sinda kari kari maro iba pau yauribage haibadu amuktang punna khangminase Sangai Express Inquiry Committee da AP Pande Masala Khidre Tamenglong Moregi Heli Service Hogdokre Highway da Luttawa Sing Lem na Tharoi Chief Minister UNC gi Bansu Sem Saba Loikre Mera Khongchat gi Sem Saba Loire UCM Pogna Firm More amasung Tamenglong Helicopter Service Hokre Tangai Fadrabadi District Atai dasu Heli Service Thamgani Chief Minister Kanglup ki Kheda Bathamdana Hayengi Rally da Saruk Yabiu UCM Nipko gi president yauna manga fare nongmaisu fangle office ta su red tathakre Nipko gi thabak thoronga mari leina de Naharol gi thodang Chief Minister na Imphal Tamenglong amasung Imphal More helicopter service launch tawkre National Highway da lut tawriba singlem na tharoi Chief Minister Ayeng working committee na RN Ravi ga unaduna naga pistok ki waroisin puraknaba blueprint ama yathoklaba yai Nagamapal bompok haiba thaudoka mari leinana Nipko gi president yauna mioi taruk police na phagat khre Huyen Lan Pau Imphal Tamenglong amasung Imphal More helicopter service hogdokre Gari lut tawba sing action logani Chief Minister Mass Rally Furup amatagi mayok tanate punna saruk yaminasi UCM
निपको की प्रेसिडेंट अमदी महाकी लोइनबी यावना मंगा फारे कानी केजी मंगा ब्राउन शुगर केजी अनि यावना मियोय अनि फारे सना लाइबा पुलिस न निपको की प्रेसिडेंट यावना मियोय मरी नोंगमय कोनना फारे इम्फाल तमेंगलोंग अमसुंग इम्फाल मोरे गिसु हेलीकॉप्टर सर्विस हौदोखरे सिंगी अतै डिस्ट्रिक्ट सिंगदसु हेलीकॉप्टर सर्विसिंग लेहन्नबा होटनरी चीफ मिनिस्टर सिंगल बेंच की रूलिंग सिंगनरप अपील सिंगी मेंटेनेबिलिटी की ऑर्डर रिजर्व तौखरे इचेल एक्सप्रेस अनि सुपर तांका की इम्फाल तमेंगलोंग अमदी इम्फाल मोरे हेलीकॉप्टर सर्विस हौदोखरे लूटर अमत लेमना थारोय बीरेन नेलित अहानबो ओइना MSCIT हांगदोखरे नागापाल बॉम्ब ब्लास्ट चेनबनी हाइबा निपको के प्रेसिडेंट प्रेमजित यावना मियोय तरुक पुलिस न फागतखरे इरैबाक सेंजा थुमजा मिसक मियाम येंगनबा अमदी पब्लिक ऑफिस लनाई ओइना सिजिनबना चौखटपदा थिंथहले इम्फाल मोरे तमेंगलोंग हेलीकॉप्टर सर्विस हौदोखरे नुमित निम्फु मंगानी की मनुंगदा फ्लाइंग डॉक्टर हांगदोकलगनी अरोइबदा मरुइबा पाउ अमुक हन्ना नागामपाल बॉम्ब अटैक चेनेबसिंग सीसी फुटेज की मतेंग फाबा ngamkhre मियाम न खौरांग नंगाइनरी बा कंगला लाइट एंड साउंड शो चयेत नबा कया लेबन उत्पा होबा ngamdre अमदी सकनाय रबा कॉमेडियन हुइरेम मंगलेब ngarang लेखिद्रे हौजकिदी मणिपुरी पाउ मतंग सा लोइसिनजरे अहेनबा पाउ लोइनना निमिदांग पुंग मापन दा फंगबिगनी